Hauzik ngayaki mamangda dukan asidagi mapu leitabagi khudongchaba lauraga ngasigi asitpa paisa hurankhre hari masak khangnanaba share tawbiduna mateng pangbiyu akhangba yauragadi number asida 9863478119 asida pau pibiyu hari mobile phone amadi gas cylinder huralamba kuki drug saba ama phare migi makhutta paiba paisa laklaga sienkiba huranba makaksingda phare kuki gi pastor Timothy Monsom amasung mahaki timna Tripuragi Panisagarda Christian lining sandokpa setpada yaningdaba singna makokta yona kalakpada asok apan nangkhre kuki na Christian oibase miyamna thajadre haiba takpani maramdi Christian oiraga kuki di mi hatpa migi property munba tawbagi kuki bu kanana su thajadre ngasi kuki manga hatkhre ba kuki manga sing adugi mamingdi Alex Saiboy Pongba Rambo Ringo Nihari Tamenglong District ki Daibao Jung Village ta su yaudaba kuki gi group UKNA gi duty tawriba member amana ke Manungda Mamanabana Hatkhre British Singna Sijinnaramba Potlam kaya langthaban hairong makhong maningda Phangle hari Lilong Tairen makhongda accident thoktuna asokpa mi hospital da pukhatkre hari ngasi saiton da leiba school boarding amada Phubaksau ikhaidagi class 6 tamliba mahiroi angang nupa ama thauri yanduna laikhidre lamjingbana namthak tawraga sel lauthokibagi case idina investor singda pithokadauri Dhaka Bangladesh ki Air Force ki jet ama skunda crash tawbada mi taraga mapan sire chamaga humphumari sokle Manipur Human Rights Commission ki member khanbagi mifam anira kaubada lakidaba okram ibobina meeting ki notice pikibra natraga pikidabara